하요 레나. 아싱부도 인건 하요. Sir. Mase, nang na han sunate. Duga, nang na khangadabdi, nangi thesis epup to buto da baibase. Ai khutale. Adudi. Aiso higher authority the complaint tawgani. Sir na chathariba amot pase. Miyam pungdo khangangani. Nati, maduda tholokadaba khudong thibasingadu nakoi mayonaba ngamatro. Ha? Ningthore magi masakta complaint file to baibasibu araibani haina khanbro. Lale hajabadi nachade adubo isagi ikai khumna babu kaishu leitana khalliba ashok ushetta boidaba sagi li chatpa mabudine param di tambi pham thokta barane Hey, abi mai chi de. Nang na magi da makana leite khalakso. Hauji ki magi da ai lei. Soibam. Kamai tawrage amuk thiten tawkhidra. Aina phanaba silam ni che. Hauji adum han khibiya ani. Professor na shu complaint do masana withdraw tawjare. Isidi wakhalse tarang amada police station yor khangaudre. Ibunga nangna tawrisi bogaino kariguma nangna phattan thungta takradi ichedi kari oini